थादोइसु सावरे करिसु लेतबसिगिदम आइबु माने इरालसिबा हाइदना असुमना थादोइ सांतोसता कॉल तौरमे पाइरक्ट्रे थादोइ नुंगाइतबा पेंदब हौरकले सोमदना सांतोसु थादोइदा नोंमदि सोइदना अवाबा पीगे खल्लगा लेरिबने सोमदा मुक सांतोसकी ममानबा प्रेमना इताव थादोइबु करिगी सावरिबनो आइदी थादोइसे याम चमना नुंसी मोंगसु हजदे सांतोसना अस इताव नंगना खंगदबगिने अदुदी कइगिनो सावरिदो हाइरो अइंगोंदा सांतोसना प्रेमदा असुमना वारी लिरमे नोंमा नुपी यमना अइंगोंदा कॉल तौरे आइसु फोन दो खले हेलो कना आइने आई हाइदी कना सिबु करिलम ओइबिरबनो रेबिका ना खुमे आई रेबिका ने सांतोसना करिलम द तौबिबनो रेबिका ना हाइरे आइदी लमलाई द तौजबने ओ सिदी लमलाई नती लैशांग थेमने ओ असुम हाइदना मखोइनी वारी सानबा ओरके सांतोसती खंगबन नते रोंग नंबर तारी माले खना वारी तो सानरिबनी सोमददी थादोइना माबु कयाम खनगे हाइना येंथोकलेबनी सांतोसना रेबिकादा नुंसिनबगी वारी सुम हौदोरे आइदी खंगनबा लैते अदो नोंमा कोयके सा खंगना से हाइरमे रेबिकाना वारी पुंबा थादोइदा तमकी थादोइ रेबिकागी ममांगदा याम इकाइरे मतंदा खले ओ आइना माबु कयादा नुंसिबा आइना थाजबा थमलेसिगा अदुगा मादी ओइदबा हाइजनबा ओइरमलबा थादोइ याम सावरमे अदुगा महाक सांतोसता कॉल तौरमे रेबिकागा मखोइनी सानखिबा वारीगी मरमदा वारी पुंबा हाइरमे नंगदी आई नुंसिबा ओइरमद्रे तात ओइरमे सांतोस इकाइदुना हाइरे आई इमानबगी खल्लगा सानखिबने इमानबगा खंगनहनगे खन्ना तौखिबने थादोइ साउनिंगबदगी याम पेंदना सांतोसता ngamga sebe tore सांतोस थादोइदा याम हाइजे अदुब थादोइ सावबा हेमनबदगी नंगदी आई नुंसिबा नते थादोइने सुम nganglakpaduda सांतोस कबले मखोल थोकने हे लाउन नंग आइने फजन हाइबसे थाजद्रे नत्रा सांतोस मखोल थोकने कबले थादोइ सुकोनदा सांतोसना कबदो नुंगाइरक्ट्रे थादोइने सांतोसबु थेमजिले से कपनोबा सांतोसना खुमे नंग आइने हाइजबदा ताखिद्रबा नत्रो थादोइने हाइ आई साउद्रेबा से तोबा असुमना वारी लिखी प्रेमने मखा तारे ए अदुदी साउफम थोकतेना नंगबु नुसिबगिदमक चांगिंग तौबने अदु ओइरसु आइने माबु माइतिबा पिबा हाबसे आइकी वासकने असुमना हाइरकी सांतोस मसिगी मतुंग सांतोसना अतोप नुपी गाड़ी धापलगा कोइबा चतपदो थादोइ मसामगना उरे थादोइ याम वखल नुंगाइरमदे ममिन मगना उबदगी याम कपसे निंगबा पुंबा काइरे खंजरबा पुंबा तायोनारे ममादी युमदा कया लैतबना मसा नुपीगे अवाबसे खंगलमदे कैथेल मना मसिंग योनबा चतपना युमदसु कया लैरमदे थादोइ सांतोसता फोल तौरमे अदुबु वाइटिंग लेरमे हंजन हंजन तौरे अदुबु सुंपाइ पाइरक्ट्रे थादोइ उपाय लेट्रे कपजबा नतना आइना लाइरबा मचा ओइरबना माना अहेनबा थीबनिको अदुबु नुंसिनबदा करिगी अनेम अवांग खाइरिबना आइना ngasi वारिबसे नुंसिबा हाइरुबगिनिको थमोइदा चाकलिबा मैचाकसे आयुकी लिगलाना मुथतपा ngamloi मिटकी पी मासु मनिंग तबना चेंथरे मसिगी मतुंगदा थादोइगी ममानबी अमा मपालमदा लाइक तमदुना लाइकी माकसु यिमदा थोकलामे मागी ममानबी संध्या थादोइगा हाना लोइनदे अदुबु थादोइगी अवाबदो संध्याना उरमे करिगिनो हाइना मरम हंगलमे थादोइना ममांगदा थोकिबा वारी पुंबा संध्यादा लेरमे संध्याना ओ नंगी वारीसे ताबदा
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯗꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯁꯟꯙ꯭ꯌꯥꯁꯨ ꯋꯥ ꯆꯦꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯊꯟꯇ ꯃꯌꯨꯝꯗ ꯂꯩꯕꯅ ꯃꯥꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯅꯥꯎꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯥꯡꯖꯦꯡ ꯆꯤꯡꯗ ꯆꯠꯂꯤ ꯁꯥꯟꯇꯣꯁꯁꯨ ꯄ꯭ꯔꯦꯝ ꯖꯦꯛꯁꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ ꯅꯥꯎꯕꯤ ꯈꯣꯏ ꯁꯥꯟꯇꯣꯁ ꯄ꯭ꯔꯦꯝ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯂꯥꯏꯁꯨ ꯄꯨꯟꯅ ꯈꯨꯔꯨꯝꯃꯤꯟꯅꯔꯝꯃꯤ ꯅꯥꯎꯕꯤꯒ ꯄ꯭ꯔꯦꯝꯒ ꯅꯥꯀꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯥꯟꯇꯣꯁꯀ ꯊꯥꯗꯣꯏꯒꯁꯨ ꯅꯥꯀꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯅꯤ ꯑꯃꯗꯤ ꯋꯥ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯁꯥꯟꯇꯣꯁꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯦ ꯅꯪꯅ ꯆꯟꯗꯣꯟ ꯊꯤꯟꯕꯁꯦ ꯌꯥꯝ ꯄꯛꯆꯩ ꯅꯁꯛꯇꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯩ ꯊꯥꯗꯣꯏꯁꯨ ꯈꯨꯝꯃꯤ ꯗꯥ ꯁꯥꯟꯇꯣꯁ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯁꯥꯟꯇꯣꯁꯅ ꯑꯩꯗꯤ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ ꯍꯥꯏꯁꯦ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯁꯣꯝꯗꯅ ꯅꯥꯎꯕꯤꯅ ꯍꯥꯏꯔꯦ ꯗꯥ ꯄ꯭ꯔꯦꯝ ꯇꯨ ꯑꯥꯗ ꯑꯉꯥꯡꯁꯤꯡꯅ ꯗꯥꯟꯁ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤ ꯑꯗꯣ ꯅꯪꯗꯤ ꯀꯩꯗꯧꯔꯕ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯥꯟꯇꯣꯁꯅ ꯅꯥꯎꯕꯤꯗ ꯍꯥꯏꯔꯦ ꯅꯣꯏ ꯑꯍꯨꯝ ꯐꯣꯇꯣ ꯀꯥꯞꯄꯛꯀꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯑꯁ ꯇꯜꯂꯤꯗ ꯏꯀꯥꯏꯖꯩ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯣꯏ ꯀꯞꯂꯛꯏ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯑꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯁꯥꯟꯇꯣꯁ ꯂꯥꯛꯑꯝꯃꯤ ꯖꯦꯛꯁꯟꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯁꯨ ꯑꯉꯥꯡ ꯑꯃꯒ ꯊꯣꯛꯂꯛꯑꯦ ꯊꯥꯗꯣꯏꯅ ꯁꯥꯟꯇꯣꯁꯇ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯗꯤ ꯕꯤꯌꯥꯔ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯥꯟꯇꯣꯁꯀ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯇꯦꯗꯤ ꯕꯤꯌꯥꯔꯗꯣ ꯁꯥꯟꯇꯣꯁꯇ ꯄꯤꯔꯝꯃꯤ ꯁꯥꯟꯇꯣꯁꯅ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯦꯅ ꯂꯩꯔꯛꯄꯅꯦ ꯒꯥꯔꯤ ꯃꯆꯥꯒꯤ ꯁꯣꯗꯣ ꯑꯗ ꯍꯥꯞꯄꯣ ꯏꯁ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯒꯥꯔꯤ ꯁꯣꯗ ꯍꯥꯞꯀꯗꯣꯏꯕ ꯅꯨꯡꯁꯤꯅ ꯊꯝꯗꯣꯏꯅꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯗꯣ ꯊꯥꯗꯣꯏ ꯅꯤꯡꯁꯤꯡꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯂꯤ ꯁꯥꯟꯇꯣꯁꯇ ꯑꯃꯨꯛ ꯀꯣꯜ ꯇꯧꯖꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯥꯏꯔꯦ ꯍꯜꯂꯣ ꯀꯅꯥ ꯗꯥ ꯁꯥꯟꯇꯣꯁ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯣ ꯑꯇꯣꯞꯄ ꯁꯥꯔꯒ ꯁꯥꯟꯇꯣꯁꯅ ꯍꯥꯏꯔꯦ ꯅꯝꯕꯔ ꯈꯪꯗꯦ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤꯌꯦ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯗꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯈꯤ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯍꯜꯂꯒ ꯇꯧꯏ ꯍꯥꯏꯔꯦ ꯑꯩ ꯁꯥꯟꯇꯣꯁ ꯅꯠꯇꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯉꯨ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯛꯑꯦ ꯊꯥꯗꯣꯏ ꯀꯞꯂꯒ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯔꯣꯏꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯁꯥꯟꯇꯣꯁꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯏꯟꯁꯤꯜꯂꯒ ꯍꯥꯏꯍꯜꯂꯛꯄꯅꯤ ꯊꯥꯗꯣꯏ ꯌꯥꯝ ꯀꯞꯆꯩ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯑꯩ ꯂꯥꯏꯔ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯆꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯃꯤꯕꯨ ꯑꯋꯥꯕ ꯄꯤꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯈꯪꯂꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯔꯥꯟ ꯑꯣꯏꯔꯝꯂꯦ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯅꯧꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯋꯥꯔꯤꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯁꯤꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯃꯌꯥꯝꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯟꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤꯁꯤꯗ ꯇꯥꯛꯂꯤ ꯑꯗꯨꯒ
सेंगना नुंसिबगिदमक खंजरुबा वाखल सागजरुबा आशा पुनमक कायख्रबदा माबु नुंसिरुबगी मराल हाइदुना वहंग अमा चाउन हंगली।